Inner amasung outer gi sit animakta sungsoy-soy na BJP na maipakane Chief Minister. Pawasi ngasinong tilfong kibakang laypaki mayra pawsi dagi lokot sa vanay. Kiba madi pakat patawbigano BJP na sungsoy-soy na taraga ni Pansuba Lok Sabha Mikhalda. Inner Manipur amasung outer Manipur gi sit animakta maipakane BJP gi MLA Minister singyaw na party gi lusing basing amade thawmi sing amataway na puksel khoijen tinana party gi damak thabak tawminari hay na Chief Minister N. Biren na phongdokre. Wapam asi BJP Manipur Pradesh na sinduna ngasi thambal sanglen da pangthokiba BJP Manipur Pradesh Office lingkhat khibage nifuga maridak suba kumon thawram da saruk yakhiba. Chief Minister Biren na wangang laduna hai khibane. CM Biren na makata na hai lamdam asigi miyam na ihaki office da made CM Banglo da lakbada thawai na social media da miyam da lana uhana na bohonaragliba si live activane. CM gi office miyam gi office ne CM gi office ta lamdam asigi miyam na lakpada question tawrak pasi angak papo e laingak asina Manipur gi laingak sasan tawrak padage praja miyam ga aphaba mari thamduna miyam gi numit thawram pangthok tunu lakle adubu lamdam asida thogliba irang na maram oiraga matam khara lepruraba batung August thadagi miyam ga unaduna awar apasing tathok tasin tawduna lakli hai khe CM na makata na hai August thadagi nong matakangdana CM gi office ta nong madalam dam asigi nupa nupi samnga Lising lakpa leptre haujik su miyoi lising kayaga unaduna wari sananaba ngaiduna leire masi haujik thogliba irang asina awaba taraba singi wakat sing Chief Minister ama waina tabani haiba wafam kaya su phongdokhe ngasigi thawram adu da BJP Manipur Pradesh ki President A Sardana party gi firal singkhatkhe thawram adu da BJP gi MLA Minister Singh party gi thawpuba sing amade thawmi sing na saruk yakhibaga loinana BJP na yaifare haiba kholauksu laukhe Pulis na khulngak pani haiba miyoi manga tanaraga fakhre pawasi ngasinung tilfong kibakang laypaki mayra pawsi dagi lokhat savane gari khamna bakhangan bada khamlamdana thauki badagi tanaduna khulngak pani haiba miyoi manga pulis na fagat pangamkhre thawdok asi ngarang nung tilpung mariga minute ni furom taba matamda lilong kalai khong makha da thoki bane pawasi na phangba pawgi matung inadi Thawbal maikai dagi Imphal tamna thawrakpa 4-wheeler ama pulis na lilong soipokpi da hangba checkpost ama da khamna bakhangan khe Maduda gari adu khamlamdana thawduna chatkhe makata na police ki team da tanavaga loinana Lilong police ta pau piraga Lilong kalai khong makata gari adu khamkhe adubu mafam adu da 4-wheeler da tonglakpa miyoi mangaga police ka mukna bathokhi aire pawasina hai tungda police na miyoi manga adu fagatkhe farba miyoi manga adu de Nambol awang ziri dagi Hawai Bam Rahul sahi kuntra apokpa samu Khongampat mantri laikai dagi KS Leonardo sahi kunga mathoi apokpa laikhidraba ibomcha Changangai dagi chongtham koklen sahi kungani thoi apokpa arun Nambol isok dagi seram inaucha sahi kuntra apokpa modu mangol amasung Nambol khabi dagi chingsubam chingkhai nganba sahi kungani pan apokpa mobi kawe faraba miyoi manga adu haujik police na wahang pahong sathari haire adumoi namak haujik phawbagi oina de makhoi dagi khusu khulai na chingba polam amata fagat pagi pawdi leitre Manipur macheta na thugaiba pamba mi da bot piravade aikhoi se malem gi miyamna mi oina uraroi kaiko Pawasi ngasinung tilfong kibakang laypaki mayra pawsi dagi lokhat savane iramdam Manipur asi muthigadra haibagi mi paiba chawna pokle maramaduna Manipur miyambu mikap thongnaba muktang honamina se Manipur macheta na thugaiba pamba miyoi singda bot pirabade aikhoi se malem gi miyamna mi oina uraroi Manipur kansi hairabade regional party khaktana kanbang amgani haina Lok Sabha mikhalasida independent mirep ama wairiba RK Somendro Elias Kaikuna phongdokre Athoba Sengoi Sanabu ningsing duna MPP na sahi kayagi mamangdagi youth day haina pangthoktuna lakpagi saruk abawai na MPP youth front na sinduna arong turel da laisu katpaga loinana ngasi Thawbal athokpam da leiba Anglo Manipur War Complex da pangthokiba youth day gi thawram da wafam asi phongdokiba ne thawram adu da saruk yakhiba MPP gi president S Brozen na hai handaki lan asi da thawna fa na chingkhong chingya da chatuna lan yaukibadi kaiku khakta ne Haujik MP gi election da mirep oidiba sing asigi manungda kaiku na tana thawna fana lan changba kana amata yauki de MPP na laingak pairaba matamda lamdam asigi naha sing da maraibak maramdam gidamak kathokpa ngambagi thawna amuka hena hapna bagi damak supna tagi chahi taraga taret khakta ngairiba Sengoi sanagi laikhidaba numit state holiday oina lauthokane loina Manipur gi isu singi matangda independent mirep oidiba kaiku khakta na parliament ta puthokpa ngamgani haida su phongdokhe Thawram adu da saruk yakhiba MPP Youth Front ki Arambam Karamjit na haikibada Anglo Manipur War da naha wairiba Sengoi sanana maraibaki damak thawai na pontha piduna
Kathokkiba adubu ningsingduna lamdam asigi nahasingdasu adugumba kathokpa ngambagi wakhalon amadi inot aduna haunana piba ngamnabagidamak Youth Day gi thauram asi pangthokpani haikhe. Manipur kanjage irang asigi waroisin purakpa ngamjage Mahesor pawasi ngasi nungthil phongkiba kangleipaki maira pause dagi laukhatchabane. Miyamga punna chatminaduna Manipur kanjage irang asigi waroisin purakpa ngamjage haina taraga nipan suba Lok Sabha mikhalda RPI athawalegi mirep oiriba Mahesor thaunaujamna phongdokhre. Wafam asi khwairambal ima kaithelda leiriba kaithel lairembida mikhal mai pangnaba thaunijakhibaga loinana phongdokhibane. Kaithel lairembida thaunikhibaduda kaithel phambi imasingna Mahesorda lengyan fi khudol tamduna yaifa thaujal pikhe. Thaunijaba aduga mari leinana Mahesor thaunaujamna phongdokhibada Manipurda thogliba tha taraga mathoi helaklaba kanglup anigi sathiraba lan asigi waroisin purakane. Makoktagi hauna soirakhiba pumnamak semdokpada miyamna sogatpiba change. Miyamgi minungsi thaujal adutana miyamgi thabak tauba ngamgadawribane. Handaki Lok Sabha election asida Manipurgi irang loisinaba miyamna khudong saba lahougadabane. Miyamna thagalakpa mihur aduna laibak asigi tungi laibak lepgadawribani haiba wafamsingsu phongdokhe. Lan manungda mikhal pangthokpiganu haina silent bike rally chatkhiba langsai thaunagi maruoiba miyoi ahum Pulisna fajankhibadagi Kaching district total shutdown tawkhre. Pawasi ngasi nungthil phongkhiba kangleipaki maira pause dagi lokhatchabane. Mamang sahi 2023 gi May ahumdagi Manipurda thogliba kanglup anigi sathiraba lan asi loisindringai manungda mikhal pangthokpiganu haina langsai thaunana sinduna ngarang Thoubal amasung Kaching district ki silent motorbike rally ama chatkhiba adu election code of conduct thugai haibagi maral siraduna langsai thaunagi maruoiba thaupuba miyoi ahum Kaching police na faziluraba matungda court na bail da thadorokre haire. Miyoi ahum asi fajankhibadagi ngasi Kaching district pumba total shutdown lauthokre. Loinana Kaching district ki manungda leiba kaithel sing kana khidre dukan sing thonglonakre. Lambida makhal amatagi gari sing chathok chasin tauba yahan khidre. Election code of conduct thugaiduna silent motorbike rally chatkibani haibagi maral siraduna fajankhiba langsai thaunagi thaupuba miyoi ahum adude langsai thaunage Convener Khetri Rajib chahi nifuga mari apokpa chauba Kaching Moirang them laikai langsai thaunagi public relation gi thaupuriba Naurem Priyoberta chahi kuntraga taruk apokpa Purnima Kaching Wairi amadi langsai thaunagi member Naurem Jyotish chahi kuntra apokpa Navakishore Kaching Sumnam laikai da leiba miyoi ahum asine miyoi ahum asi ngarang Kaching amadi Thoubal district sin bathungna silent motorbike rally chaluraga halakpagi Kaching Eco Park mayada Numidang wairam pung mariga minute ni furom taba matamda Kaching police ki team amana makhoi ahum phajankhibani haire. Makhoi ahum gi mathakta Kaching police na FIR number 28 clause 3 of 2024 KCG PS under section 188 171C 171 FIPC 125 Representative of People's Act 1951 gi makhada case ama lokhatkhrei. Makhoi ahum phajankhiba sibu yamna kana yaningdaba phongdoktuna condition amata yaudana thadokadabani haiba davi tawduna ngasi ayuk anganbadagi auna Kaching district ta leiriba miyamna achouba ihau hauroktuna Kaching total shutdown tawbagi khongjang asi sanctionkhe loinana miyamna makhoi ahum condition amata yaudana thadoknaba Kaching police station da thomjankhre aire pause asina thodok thokpham dagi phangba paugi matungina de langsai thaunana sinduna ngarang chatkhiba peace bike rally adu Election Model Code of Conduct thugai haibagi maralda Election Commission of India ECI gi instruction makhada Kaching police na phavane haujik makhoi ahum condition amata yaudana thadorokadabani haina Kaching gi miyamna Kaching police station da sangduna leire miyam gi luching bakhara changduna Kaching police ki kangbu ga wari sabagi thabak chathakre loinana police na fajankhiba langsai thaunagi thaupuba miyoi ahum adu video conferencing gi khuthangda CJM Thoubal da puthoklaba matung bail da thadorokre Loinana makhoi ahum thadorokpada masing yamlaba miyamna harauta yamna okhre